Hello everyone, mayam khurumjari. Ngasidi aigi mathelse mutton curry ne, mutton curry thongpa matamda akoigi sangom manam namaga ama leidaine adudo namdanaba kamaina thongdagi habado ai video sida ucharakadoine mayam video se loiba baw yengbiyo aduga kano se kg amakak laujare aina aduga cooker do ina thongjarakani khangumba adegi korphu gumba da thongbado adum thongba yai ko ado aina cooker sina aina khara nungaijaba haitare aduduna cooker do ina thongjarakke ado thongba matamda hangam thau ena lobbiyo ado aidi cooker ama logjare hangam thau khara logjare aduga jira hana ngaurani tilau khara ngaurani aduga fajana okhai bidoini ko tilau si yamige dum yai ngakta ngobirani kadana ba mai kitang leida birane ba ko mai lekhalagadi karadi haute dan du tejpata khara hapani aduga dalchini koigi cinnamon do adu machet amani hapsan birani do ngakta ngobirani chana masuba singa suba dum hapsan bibi yare si matang sida dum akoina sa yen thongba matamda sisinaba maru marang ke dune ko daina sidai sida khara ahenba khara hapa hai tare moigi kaino yoina Hameng thongba manam yam kallidana ko dum manam do hatna ba kai hapa yage doni aina mayam do ucharakadoise do mayam khangbibi yauraga di dum khangbiramgani ko ado khangdaba singyu aina ucharakadoine mayam ngakta ngobidoine mai lekhaladi yam kaabane aduga sigi long ahum mari ma hapsan birani aduga ilaichi asuba ilaichi amakakne adudo suraga hapirani aduga sigi garam masala sina ko fadigom marune jira ne star anise na mai leibado adune adudo grind toraga ina thambane ko sanga thongba goina tongan adudo khara hapirani garam masala habiduni da aina sujabai wane ba package na tabado aina sura thambani na aina subudugi aina ingredients to hajarakani mayamda aduga soft to koigi kwadaga hapa athumbado adudo tan angangbadaga tan ahaibadaga hapnabado adu soft ne adu khara hapirani aduga ngaktang otpirani thausi munna ngawri ge ko sa se dum haweba adu thausi ngaktang munna kaabsu yadaba ko ka handabida ngawbirani aduga black pepper powder koigi kun maru asubado sima compulsory hapiro adu ngaktang ngawbirani sisu thausi da magi aroma se lehangnabo ko mayam duga puja matamne na aina sigi mathel se aina mayam da upload tawjabane ado sa se hapsan birani 1 kg ne dum mayam sanai dana ko matan se chadaba mi gidi excuse tawbiro duga achaba mi gi aina I thaga charapane dum adano oiragadi posida dum aina thagalago thumbnail sida dum ubuda dum khanganeba ko mayam naso duga chaba mina dum yengbirati dum nungai jagani duga chadaba mina de dum skip tawbirasu kusu kaide mayam gi apambane sibudi ko do aina chajabagi aina thongjabagi aina thaga charapane do aidi okti chajade mayam ado khamen sima khara hapsan birani mathama kha otbirani aduga ngaktang ngawbirani sisu khamen sima se haptrasu yaye mayam hapasu yai haptrasu yai adubu aigi oinadi khamen sima se koigi gravy da kitang haula e haidana aina khamen sima kitang hapsabani amakakni ko masung mari tan kapthlaga hapsan bani okhai biraga ngaktang ngawbirani Hameng thongbai wari amasu leida kg ama leiruraga thonge ahanba aigi punsi gi oina first time da dhania maru ni ko asuba koigi keno do fadigom maru do asuba do sai ngaubuda su hapsagre dubo sida su aina tongana mu hapsabane fadigom maru se do matham kha olani ai sing sai wari li ge taraga kawbre ado kg ama leire aduga chaba ngamdadana thongba hitabagi ko pamu loi hundokre matum mamo bo hek chaba ngamdaba haitar koi husband na as loire ne mange sidi lising ama pi gai lai ne matam du dadi khara budi kuireba ko
ꯑꯗꯨꯗ ꯀꯦꯖꯤꯗ 1,000 ꯄꯤ ꯍꯥꯏꯕ꯭ꯔꯥ 1,000 ꯅꯠꯇꯦ 2,900 ꯍꯥꯏꯕ ꯀꯦꯖꯤꯗ 2,900 ꯃꯇꯝꯗꯨꯗ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯕꯕꯨꯗꯤ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯀꯦꯖꯤꯗ 2,900 ꯍꯥꯏꯁꯦ 2,900ꯒꯤ ꯚꯦꯂꯨꯗꯨ ꯌꯥꯝ ꯌꯥꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯍꯥꯏꯖꯕꯅꯦ ꯑꯗꯨꯒ ꯃꯆꯨ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯆꯤꯂꯤ ꯄꯥꯎꯗꯔ ꯃꯆꯨ ꯐꯖꯅꯕ ꯆꯤꯂꯤ ꯄꯥꯎꯗꯔ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯆꯤꯂꯤ ꯄꯥꯎꯗꯔꯁꯤꯗꯤ ꯁꯥꯗꯕꯅꯤꯅꯀꯣ ꯑꯩꯅ ꯃꯣꯔꯣꯛ ꯑꯁꯨꯕ ꯑꯩꯈꯣꯏꯒꯤ ꯎ ꯃꯣꯔꯣꯛ ꯑꯁꯨꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯃꯣꯔꯣꯛꯀ ꯌꯥꯅꯔꯒ ꯁꯨꯕꯗꯣ ꯑꯗꯨ ꯈꯔ ꯊꯝꯖꯕꯅꯦ ꯑꯗꯨ ꯈꯔ ꯑꯃ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤꯁꯨ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯃꯤꯠ ꯃꯁꯥꯂꯥ ꯈꯔ ꯍꯥꯞꯆꯤꯜꯍꯧꯔꯁꯦ ꯃꯇꯟ ꯃꯁꯥꯂꯥꯅꯦ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯔ ꯄꯣꯠꯅꯤꯗ ꯑꯗ ꯃꯇꯟ ꯃꯁꯥꯂꯥꯁꯦ ꯂꯩꯕꯗꯨꯗ ꯑꯩꯅ ꯈꯤꯇꯪ ꯍꯥꯞꯆꯤꯟꯕꯤꯔꯦ ꯉꯁꯥꯏ ꯑꯩꯅ ꯉꯧꯕꯗ ꯍꯥꯞꯄꯤꯕ ꯒꯔꯝ ꯃꯁꯥꯂꯥ ꯃꯌꯥꯝꯗꯣ ꯑꯗꯨ ꯀꯝꯄꯜꯁꯔꯤ ꯑꯣꯏꯔꯕꯅꯦꯕ ꯑꯗꯨ ꯍꯥꯞꯈ꯭ꯔꯗꯤ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯔꯕꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯕꯗꯨꯗ ꯁꯤꯁꯨ ꯍꯥꯞꯆꯤꯟꯕꯤꯔꯦ ꯃꯌꯥꯝ ꯂꯩꯇ꯭ꯔꯗꯤ ꯁꯤꯁꯦ ꯁ꯭ꯀꯤꯞ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯥꯛꯇꯪ ꯉꯧꯕꯤꯔꯅꯤ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯒ ꯑꯗꯣ ꯃꯁꯥꯒꯤ ꯃꯍꯤꯗꯣ ꯍꯥꯞꯇ꯭ꯔꯤꯉꯩꯒꯤ ꯃꯁꯥꯒꯤ ꯃꯍꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯪꯖꯜꯍꯜꯂꯒꯗꯤ ꯃꯁꯥꯒꯤ ꯀꯩꯅꯣꯁꯦ ꯑꯦꯞꯖꯣꯔꯕ ꯇꯧꯖꯈ꯭ꯔꯀꯥꯟꯗ ꯍꯥꯎꯋꯦꯕ ꯃꯍꯥꯎꯁꯦ ꯀꯪꯗ꯭ꯔꯤꯉꯩꯗ ꯃꯍꯤ ꯍꯥꯞꯆꯤꯟꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯎꯁꯨ ꯍꯥꯎꯇꯦꯕ ꯃꯍꯥꯎ ꯑꯃ ꯏꯊꯣꯛ ꯊꯣꯛꯇꯕꯗꯣ ꯑꯗꯨ ꯑꯣꯏꯕꯒꯤ ꯑꯩꯅ ꯃꯍꯤꯁꯦ ꯍꯥꯟꯅ ꯃꯍꯤ ꯔꯤꯂꯤꯁ ꯇꯧꯔꯛꯄꯁꯦ ꯀꯪꯍꯟꯖꯈꯤꯒꯦꯅ ꯇꯧꯖꯕꯅꯦ ꯉꯥꯛꯇꯪ ꯑꯣꯠꯄꯤꯔꯅꯤ ꯃꯈꯥ ꯀꯥꯁꯟꯗꯅꯕ ꯈꯔ ꯑꯣꯠꯄꯤꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯡꯕꯤꯔꯣ ꯃꯌꯥꯝꯁꯨ ꯑꯗꯨꯒ ꯃꯍꯤ ꯍꯥꯞꯇ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯟꯕꯤꯍꯧꯔꯅꯤ ꯑꯃꯨꯛ ꯑꯣꯠꯄꯤꯔꯅꯤ ꯁꯤꯁꯨ ꯃꯊꯛ ꯃꯈꯥ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯃꯨꯛ ꯀꯥꯝꯕ ꯌꯥꯔꯅꯤ ꯑꯃꯨꯛꯇꯪ ꯀꯥꯝꯕ ꯌꯥꯝ ꯀꯥꯝꯕ ꯅꯠꯇꯕꯀꯣ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯐꯖꯅ ꯑꯃꯨꯛꯇꯪ ꯀꯥꯝꯍꯜꯂꯅꯤ ꯀꯨꯏꯅ ꯆꯪꯗꯅꯕꯒꯤꯅꯤꯗ ꯃꯩꯗ ꯊꯣꯡꯕ ꯑꯩꯈꯣꯏꯒꯤ ꯁꯤꯡꯗ ꯊꯣꯡꯉꯒꯗꯤ ꯁꯤꯡꯗꯗꯤ ꯇꯞꯅ ꯂꯤꯔꯤ ꯂꯤꯔꯤ ꯊꯥꯔꯒ ꯁꯥ ꯉꯥ ꯊꯣꯡꯕꯁꯦ ꯀꯨꯏꯅ ꯆꯪꯉꯒ ꯍꯥꯎꯕꯅꯦꯕ ꯑꯗꯨ ꯔꯤꯂꯤꯁ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯍꯥꯡꯇꯣꯛꯑꯒ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯁꯤ ꯂꯩꯔꯦꯗꯣ ꯃꯍꯤꯗꯤ ꯍꯥꯞꯇ꯭ꯔꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯅ ꯃꯁꯥꯗꯣ ꯀꯩꯅꯣ ꯇꯧꯅꯕ ꯃꯁꯥꯒꯤ ꯃꯍꯤꯅꯤ ꯌꯥꯎꯖꯔꯤꯁꯦ ꯉꯁꯥꯏ ꯀꯪꯖꯜꯂꯨꯔꯕꯅꯦ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯀꯥꯝꯕꯗꯨꯗꯅꯦ ꯑꯃꯨꯛ ꯂꯣꯏ ꯊꯣꯛꯂꯛꯑꯦ ꯁꯤꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯃꯅꯨꯡꯗ ꯆꯪꯉꯕꯅꯦ ꯃꯁꯥꯂꯥ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯃꯍꯥꯎ ꯊꯥꯛꯏꯕ ꯃꯁꯥꯂꯥ ꯃꯌꯥꯝꯗꯣ ꯉꯁꯥꯏ ꯀꯥꯝꯕꯗꯨꯗ ꯃꯅꯨꯡꯗ ꯂꯣꯏ ꯆꯪꯈ꯭ꯔꯕꯅꯦꯕ ꯁꯥꯗꯨꯒꯤ ꯃꯁꯜꯗꯨꯗ ꯃꯅꯨꯡꯗ ꯂꯣꯏ ꯆꯪꯍꯜꯂꯕꯅꯦꯕ ꯑꯗꯣ ꯑꯃꯨꯛ ꯒ꯭ꯌꯥꯁꯇ ꯊꯥꯡꯒꯠꯄꯤꯔꯅꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯄꯤꯗꯣꯏꯅꯦ ꯑꯗꯣ ꯑꯂꯨ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯂꯨꯁꯦ ꯑꯉꯥꯡꯕꯅꯦ ꯑꯗꯣ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯑꯂꯨꯁꯦ ꯈꯔ ꯄꯥꯝꯖꯕꯅꯤꯅ ꯑꯂꯨ ꯈꯤꯇꯪ ꯍꯥꯞꯆꯔꯦ ꯃꯌꯥꯝ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯏꯁꯤꯡ ꯑꯏꯪꯕꯗꯤ ꯍꯥꯞꯄꯤꯔꯅꯨ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯄꯤꯌꯨꯀꯣ ꯃꯌꯥꯝ ꯁꯥ ꯉꯥ ꯊꯣꯡꯕꯗ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯄꯤꯌꯨ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯐꯖꯅ ꯃꯈꯥꯁꯦ ꯀꯥꯁꯟꯗꯅꯕꯀꯣ ꯉꯁꯤ ꯈꯨꯊꯣꯡꯁꯦ ꯍꯥꯎꯋꯤ ꯍꯥꯏꯔꯤ ꯑꯩ ꯍꯁꯕꯦꯟꯅ ꯌꯥꯝ ꯍꯥꯎꯔꯦ ꯉꯁꯤꯗꯤ ꯍꯥꯏ ꯁꯟꯗꯦꯒꯤ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅ ꯊꯣꯡꯖꯕꯅꯤ ꯃꯌꯥꯝ ꯑꯂꯨꯁꯦ ꯃꯨꯜꯂꯗꯤ ꯌꯥꯔꯅꯤ ꯃꯌꯥꯝ ꯑꯂꯨꯁꯦ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯆꯥꯖꯕ ꯍꯥꯏꯇꯥꯔꯦ ꯉꯥ ꯊꯣꯡꯉꯁꯨ ꯑꯂꯨ ꯌꯦꯟ ꯊꯣꯡꯉꯁꯨ ꯑꯂꯨ ꯑꯂꯨ ꯌꯥꯎꯔꯤꯒꯩ ꯍꯥꯎꯔꯦ ꯑꯩꯗꯤ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯛꯇꯪ ꯑꯣꯝꯕꯤꯔꯅꯤ ꯑꯃꯨꯛ ꯍꯥꯡꯇꯣꯛꯑꯒ ꯑꯃꯨꯛ ꯌꯦꯡꯕꯤꯕ ꯀꯥꯁꯟꯕ꯭ꯔꯥ ꯀꯥꯁꯟꯗꯕ꯭ꯔꯥꯗꯣ ꯑꯗꯣ ꯑꯂꯨ ꯃꯨꯜꯂꯗꯤ ꯊꯥꯡꯗꯕꯁꯨ ꯌꯥꯔꯦ ꯃꯌꯥꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯊꯥꯒꯠꯆꯔꯛꯏꯕ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯔꯦ ꯆꯥꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯊꯥꯒꯠꯆꯔꯛꯏꯅꯤꯀꯣ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯍꯥꯎꯔꯝꯃꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯅꯝ ꯅꯝꯕꯗꯣ ꯑꯃꯣꯝꯅ ꯃꯅꯝ ꯅꯝꯃꯤ ꯂꯥꯕꯅ ꯃꯅꯝ ꯅꯝꯗꯦ ꯀꯥꯏꯅ ꯇꯧꯅꯩꯗꯅꯀꯣ ꯑꯗꯨ ꯁꯨꯡꯅꯠ ꯅꯠꯇꯦꯀꯣ ꯑꯃꯣꯝ ꯑꯣꯏꯒꯦꯔꯥ ꯂꯥꯕ ꯑꯣꯏꯒꯦꯔꯥ ꯊꯣꯡꯉꯤꯕꯗ ꯍꯥꯞꯄꯤꯕ ꯑꯩꯈꯣꯏꯒꯤ ꯃꯆꯜ ꯃꯔꯥꯡꯁꯤꯡꯁꯦ ꯁꯤꯁꯤꯗ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯍꯔꯤꯕꯣꯞ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯂꯣꯏ ꯍꯥꯞꯆꯤꯟꯕꯤꯕ ꯂꯣꯏ ꯌꯥꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯂꯩꯇꯕꯒꯤ ꯑꯩꯅ ꯍꯥꯞꯍꯧꯗ꯭ꯔꯦ
ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯐꯗꯤꯒꯣꯝ ꯈꯔ ꯆꯥꯏꯁꯤꯟꯖꯔꯦ ꯐꯗꯤꯒꯣꯝꯁꯦ ꯇꯧꯔꯒ ꯑꯣꯠꯈꯥꯏꯃꯤꯟꯅꯔꯦ ꯄꯨꯂꯞꯅ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯅꯧꯅ ꯌꯦꯡꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯎꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯅꯧ ꯑꯅꯧꯕ ꯃꯊꯦꯜ ꯃꯌꯥꯝ ꯁꯦꯝꯃꯒ ꯑꯩ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝꯅ ꯈꯪꯗ꯭ꯔꯤꯕ ꯑꯗꯨꯒ ꯑꯅꯧ ꯑꯅꯧꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯁꯥꯕ ꯑꯩ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯆꯥꯕꯤꯌꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯃꯥꯏ ꯚꯤꯗꯤꯑꯣ